Agnipath natraga agniveer hariba scheme asi soldier sing launaba recruitment drive amani. Masina army navy amadi air force ta chahi mari force ta thabak tawbagi khudong chaba piragani. Masina India da unemployment youth ki masing hanthalagani aduga makhoina thabak asidagi pothaba matamda agniveer gi certificate amasu piragani hairakli. Certificate asina tungda armed forces natraga atopa thabak sing yawba matamda employment opportunity ama phanglagani haina khangalakli. Aduga service asida phangdaba salary package amadi service condition sing makha tajarake loidi phawa yengbiyu. राष्ट्र सर्वोपरि देश ही हो जिसकी पहचान खतरों से आंखें मिलाने का हो जुनून, ऐसे हैं भारत के वीर जवान। इन्हीं फौलादी जज्बों को देती है सेना एक नई पहचान। दे देश को अपने 4 साल सीना तान संकल्प कर। बहुत खास है युवाओं के लिए यह देश सेवा का अवसर। चलो भरे भारतीय सेना में युवा जोश हम मिलकर। वर्दी का गौरव मिले जो एक स्वर्णिम कल से सजे, तमगे बढ़ाएं सीने की शान। शूरवीर योद्धा हमारे भरे आत्मनिर्भरता की उड़ान। अब पर्वत भी नहीं दिखा सके इनके हौसलों को, जिन्होंने किया कतरा कतरा देश के नाम। बने भारत के अग्निवीर, अग्निवीर बने। Masigi recruitment drive asida pulamna vacancy mi lising nimfu taruk lom lauragani hairakli. Scheme asida battle preparedness ki military tactics mayam amasu taglagani hairi. Aduga selection asi corruption yaudana transparent oina recruitment logani haina hairakli. Skill India ki makhachana scheme asi armed forces ta yawning ba amadi nation bu sub tawning ba singi phazarba tanja amani. Scheme asida employed oiruba youth singna tungi punsida discipline laiba motivation skill amadi physical fitness ohelagani haina khangalakli. Laudoriba lanme sing asi hauzik laidiba maming satlaba military training academy singda training piragani haina khangalakli. Service asida yawnaba eligibility criteria singdi masagi sahi tara taret makhaidagina sahi kumathoi phawgi manungda leiba oigadawani aduga mahaki education and qualification na class 10 oigadawani. Service asi yawba matamda mahakna phangadawa salary package sing haijarake. Ahanba chahida mahak lupa lising kunthra phangani tha khudingi aduga tha gi lising kunthra phangwajigi manungda lupa lising kumathoi khakta mahaki makhutta yaurakani aduga lupa lising mapan amana agniveer corpus funda contribute tawgadawani. Siga cham manana sarkar nasu mahaki fund aduda lupa lising mapan amasu contribute tawrakani hanba chahigi oina. Aduga ani suba sahida mahaki salary lupa lising kunthra humdoi phangani adubu mahaki makhutta yorakadawa salary di lupa lising kulhumdoi chama khaktani aduga lupa lising mapan ga chamapan amana agni corpus funda contribute tawgadawani aduga lupa lising mapan ga chamapan amana sarkarna mahaki agni corpus funda contribute tawrakani. Asumna ahum suba sahida mahaki phangadawa salary na lupa lising kuntha tarukka samngani adubu mahaki makhuta lupa lising kumanga ga samnga ga marfu phangani aduga lupa lising tara ga chamapan yankhai amana agni corpus funda contribute tawgani. Asiga chamanana sarkar nasu ahum suba sahi asida mahaki contribution duga chamanana sarkarna agni corpus funda contribute tawrakani. Aduga mari suba sahida mahakna phangadawa salary na lupa lising nimphuni adubu mahaki makhuta lupa lising kunipan khakta phangani aduga mahaki agni corpus funda mahakna contribute tawgadawa paisa na lupa lising 33 ni aduga siga chamanana sarkar nasu lupa lising 33 ma mahaki corpus funda duda hapirakani. Asumna mahakna sahi mari gi service loiraba matung in hand salary da phangkhiba total gi paisa sing adudi 11,72,160 rupees ni aduga ngasai corpus fund dagi phangkhiba paisa masing aduna 11,71,000 rupees ni. Paisa masing asi punsalaba matung pulap oina mahakna sahi mari da phangadawa paisa sing adudi 23
43,160 rupees ni. Aduga service asiga loinana mahaki life insurance cover oina non contribution fund da haibadi mahakna tha gi contribution tawdabida government na free da life insurance cover amasu piri. Life insurance cover asida piriba pulapna paisa masing adudi lupa lakh 94 ni. Kariguma mana service asida matam chadana phatanungda thokiba matamda lupa lakh 94 asi pigani haibani. Aduga scheme asigi recruitment drive ki application process ikui kuidana hauragani. Adubu samlapna hairabada scheme asi unemployment youth singda yamna inspiring oiba amadi job ki opportunity amani. Aduga mathang thagalakpa video singidamak channel asibu like share amadi subscribe tawbiramu. Thank you.